I Olympian KSS Thoibasing 1988 ki Seoul Olympic da India ki hockey team represent tawbani. I ming Sonia Janu, I London 2012 ki London Olympic da participate tawjabani. England sana kangujam I Indian hockey team gi hana basket. Susila Devi Ligmabam I judo masana gi oina Tokyo Olympic da isamak saruk yazarui. Ngasi Shanghai Thelgi sumba phajagraba singdong asida Manipur gi Honorable Chief Minister Shri Biren Singh na litau bidna government asina Olympian sing gi oiba identified oiba Olympian Park khoi gi miyam da kusin nabiba numit ne ngasi se yamna nungai jaba thamoi da yamna sanaroi amaina khoi gi penjaba nungai ba tasengna faujai di tasengna haraga Manipur da aije mina masak khangbi da bane hai tare aigi ayamba da aigi mafam kan biraga CM sir na tawbi baje hainingai leitana thagat pa phong dok chari mafam ji da lakpada aigi statue uba ai statue ujaba ai ngonda yamna nungai ba aidi aina wana hona jagiba Olympian amo hinamda oinaba honamda asuki matik wai ado wana hona jaruba sing Imaliba ki mingchat purakraba singbu ikai khumnaba khoi maina respect to bibase Olympian gi damakta sagapi baje Honorable CM Manipur government bu sumba sanaroi singi Olympian singi khoi gi honor to bi bag damakta sanaroi singi taraf tagi maut sinjaduna Olympian singi maut sinjaduna aina yamna nungai jaba phongdok chari. Thank you very much.